NPP Minister Singh Pham Thadokpagi ayaba pikhidri songthokluraba NPP da Minister Piba Yaroi hana BJP gi MLA sing the center da wakat katawri National People Party NPP gi Minister Mari na pisilakhiba Pham Thadokpagi serol da hojik phawba ayaba pikhiba laikhidri makhoi mari Minister oiribra natragana oidrabra haibaduri miyamna lepsasanu haina Minister nongthongbam berena ngasi pawmising da phungdokhre amaromda lengak sogot patok le hana lakthokpaga loinana Minister gi Pham Thadoktuna lengak thugaina naba sieluraba NPP gi mari da Minister ohenba Yaroi hana wakat pas serol ama center gi lusingba singda BJP gi MLA sing amasum party gi lusingba singna khoyek pinaraga Thaga Dauri Hana Tazabayaba Mapamdagi Pangwa Pau Amana Hairi, Sip Minister Secretary Tapangtok Pau, Mipamama the Sip Minister Haki, Mark no Manini Sigamanunga, Delhi the Satkini, Concert Asi Handakta, Manipur Rise Sabagi, Amakata Naira Sit BJP Panglakpa, Asigamari Lenina, Center Lusing Basing, Unaduna Nuabi Pau Tamlugane. Concert asida handakta BJP Manipur State Unique President Kalakraba Professor S. Tiken amasum Rajya Sabagi member Khankraba Ningthau Lesema Sana Zawbobo Sip Minister ga khongbu oiraba yai maramdi Professor S. Tiken President hek khalakpadi ngasi phawba center gi lusing basing unaduna thagat wai ama phawba phongdok luba lakhidre masigi sumatakta Ningthau Lesema Sana Zawbo su mikhal mai paklaba matungda Sip Minister na puraga party gi lusing basing amasum Prime Minister ga sakhang makhang nabagi thorom ama phawwa pangthoktan lairakibane khudong sabasi handaki CM gi khongsat asida lauraba yai aduma pu thajaba yaba mafamdagi phangba paw man hai Minister nongthongbam biren gi handaki Delhi khongsat asi hauji thokliba political gi sarangna basigi matangda su center gi lusingba singa wari sanaraba yai NPP gi lusingba Joy Kumar da home gi portfolio Piba natragana pidaba khongsat adugi makha pongani masigi su matakta hauji BJP gi MLA singi manungda nakpak nairi basigi waroisin puraknaba BJP gi lusingba singi thaujalsu niraba yai Pausina makata hai lenga asidi NPP yaurabasu yaudrabasu yaba maramna makhoida Minister Mari pisinba taraga disa manaba masing leminariba Naga People Friend Kisu makhoi marima Minister Piyu haina ningai tawrokadaba leibane NPP da Minister anikhak piba yananabagi wofam center gi lusingba singdagi ayaba lawnaba pukhalaba yai masigi su matakta hauji BJP gi MLA singsu mikhal gi matam kuiraktabada makhoi gi political gi oiba lambi semhaunabagi damak tangai phadana Minister gi masing khara hena pidaba yadabagi wofam amasu leire maramaduna NPP da Minister ani NPF da Minister ani amasum Lok Janshakti Party da ama piraga lemhauriba Minister gi masing adu BJP da haplagadi khara makhai ingthanaba yagani haina su pawsina makhatana phongdorokle atopa maruiba paw amana mo ani suba tangkaki oina miyoi lising magasani ga yankhai ga nipan pubo trend jiribam yorokre COVID-19 lockdown amaram oirega Manipur gi mapana panduna leiramba state asigi miyoi kya trend gi kuthangda pusilakraba matungda mari anirak suba tangkaki oina miyoi lising magasani ga yankhai ga nipan tongba akhanaba trend ama Bengaluru dagi jiribam da thunglokre ngasi numidang wanang pung mga ga minute kunrom taba matamna thunglakhiba miyoi lising magasani ga yankhai ga nipan tongba akhanaba trend aduda ukhulda gi miyoi sani ga humdraga taruk senapati dagi miyoi sahum ga maudraga taru Kamjong district dagi miyoi Kuntraga taret Kangpokpi district gi miyoi nipuko homdai kaksing sandel amadi Tengnapal district gi miyoi kungni thoi Chusampur district gi miyoi sani ga taraga mathoi Thobal gi miyoi nipuko ni thoi None gi miyoi taraga ni thoi Bisnupur gi miyoi nipuko ni pan Tamenglong gi miyoi humdraga homdai Imphal East gi miyoi nipuko mari ama Imphal West gi miyoi nipuko ni thoi amadi Jiribam gi miyoi taraga ni thoi yauri miyoi singu Jiribam na thunglaraba matungda basta makhoi gi district singda satnanaba Jiribam thadokna khre hairi amaromda Jiribam na thunglakiba mapalamda leiruba miyoi sing adu Jiribam dagi makhoi gi district singda lakpa matamda haukiba numit kharanigi mamangda lambi tatkiba Imphal Jiribam lambi gi kesinam manaki saruk adu gari lanthok lansin tawbada khudong sadaba thohandanaba Transport and Driver Council Manipur TDC Game Hut Kangbu ama mafam aduda ahing lektuna lairi haina council asidagi phangba paw man hairi panba yabri haukiba me tara humdoidagi me kun mapan phawbna mapalam dalam danduna lerama Manipuri masat lising tara mapan ga sani henba miyoi train kunna pusilakhrabane ahanba tangkaki lakiba train singi manungda me tara ga humdoide senai dagi train ama me tara ga manga da Punjab dagi train ama me tara ga treta Bengaluru dagi train ama Vadodara dagi train ama me tara ga mapanda Hyderabad dagi train ama Mekunda Vijayawada dagi train ama Mekun mathoida Hyderabad Telangana dagi train ama amadi Uttarakhand dagi train ama Mekun gomdoida Senai dagi atopa train ama Mekun marida Pune dagi train ama Mekun mangada Mumbai dagi train ama Mekun trukta Hyderabad dagi train ama Goa dagi train ama amadi Bengaluru dagi train ama Mekun tereta Delhi dagi train ama Meta kun nipanda Kerala dagi train ama Gujarat dagi train ama amadi
Gurgaon train ama May kun mapanda Delhi train ama di Rajasthan train ama puna train kun thunglakibane ahanbak tangkak train pusilakiba miyoi sing lekha lambida lanai gari sing pulakiba miyoi sing loinana flight ta lakpa miyoi sing gi marakta punna miyoi lising ma sama marfu manga ngasi phawbra covid-19 positive oikiba lairibane laingana mapalam da kuina lamdan lairakhiba miyoi sing ngasi pusilaklaba matungda quarantine center thamlaga makoi gi sample sing test tawbuda matam changmana May kun mapan gi hauraga ngarang phawba mapalam dagi akhanaba train da sanglakpa thingduna lakibane adubo sample sing test tawba loisilakpaga loinana ngasi dagi train amuk hana lakibane makhatana train sing laklaba yari haina su pawsina makhatana su phungdorakli Mapan gi oiba yamna maru oiba paw amana mu China dagi pusilakpa potlam sing boycott tawbuda prime minister na ayaba pikhrei Thasigi angan masrukta China gi lanmi sing na India gi ngamkai lansilakpadagi Ladakh ki Galwan Valley de Indian Army amadi Chinese Army sing gi marakta khut thokna dun misi mina kya thokibagi thawong adubu yaningda ba phongdoktuna leba asigi civil society organization sing lalonba sing amadi miyamna China dagi pusilakpa potlam sing boycott tawna ba phongdorali bo wafam adu ayaba piri haina India gi Prime Minister Narendra Modi na maki man ki baat phongdokre ngasi All India Radio gi khutang na pihiba man ki baat adu Prime Minister na makhatan hai India gi ngamkhai oiriba Ladakh ta yeng thamlakhiba China gi mathakta India na sapsana pakhum pikre ngamkhai lana sangsilakhiba China gi lanmi sing adu bu thengnakhiba India gi lanmi sing gi haisingba amadi mathongna adu thagatningai oi leba asigi ngamkhai gi dama amadi apunbagi saktam ngaknabagi dama India gi army sing na matam pumar sem saduna lei haibisi handaki thogdo aduna mayek sing na phongdok lei loinana leba asigi lalonba sing amadi miyam na China dagi pusilakpa potlam sing boycott tawnabagi wafam pukhalakliba asi yamna maram sai masina leba asi masana masagi pothok marang kaina puthoksaduna tangdaba leba ama ohenbada chawna mating oigani hairi panba yabadi India gi lanmi kun leikhidabada thogdo aduda China gi su lanmi nifuga manga sigi haina Indian Army na piba report amana khangalakhiba lairibane haukiba April thadagi hauna India amadi China lonaba ngamkhai gi saruk singda leba ani asigi marakta ungkhatnaba lairiba asigi matangda opposition party oiriba Congress na Prime Minister Modi gi mathakta wafam kya thamduna lakhibane Thasigi angan masrukta Prime Minister Narendra Modi na China lanmi amatana India ki ngamkhai lansilakpa leiti haina all political meeting da phungdokiba adugi matung tarakpa oina China gi lanmi sing na India gi ngamkhai lansilaktuna lam khochinna ba khotnariba kaya asida Prime Minister Narendra Modi na thabak amata paikhatana tuminna yengduna leitui haina Congress ki President Rahul Gandhi na maral sirakhiba laikhrabana na spawsna makhatari Silakpada yamna nungaitaba paw amakhatanga mayamda share tawjaramge thomlambadagi sire Thawal Police Station gi manung sama National Highway 102 Imphal More lambi gi Kyam Sipai Babu Kaithel da ngarang numidang pung 10 rom tabamda lambi chatlamba ahal ama gari na thomlambadagi lekatnaba ngamduna laikhidre hairi police ki pawnai laikhidrabadu ningthaujam nanda sei humdraga manga kawi Kyam Sipai Babu Kaithel manaktigini ma po thomliba gari edu lot khibadagi thiba khangdre haina spawsna makhatari thank you